Film asigi haurakba ahanba sinmaktada ulibasi 1960 chahi asimaktada pangthokba Rome Olympics ni. Hairibu Olympics asida 400 meter race ki lamjal gidamak maming lairaba lebak kayadagi phawraba athlete kayana akanba lamba thengnanaba gidamak laknari. Aikhoigi leibak India bu represent tawduna India gidamak saruk yagadoriba asina kayarak hana world record thugaikraba Milkha Singh hairiba athlete asini. Rome Olympics asigi oinasu India gi miyamna gold medal gi asouba thasaba ama thamliba athlete ni Milkha Singh. Mafam asida Olympics asigi race asibu medeng tananaba gidamak tongan balebak singdagi lakpa masin lakngamdraba ikoi koina famliba miyam asi Milkha Singh na koina yengli. Masigi matungda hujik athlete sing asi field da tholaktuna warm up taunari. Hairakpagi matung ina senanabagi position da magi mark tawduna thamliba mafam sing aduda lainai. Masigi matungda nongmai adu mathakta kapkatuna chenanaba khanghalakpadagi athlete sing asi magi leijaba pangal sakti puthoknaduna kanna chenari. India gi amata ngairaba athlete Milkha Singh na pumnamaktagi mangjul thana yamna kanna cheli. Asumna selakpana 400 meter race asigi panthungpham yaugadaba sumnatagi meter chani gi arapa khaktamak ngaisilakle. Oiriba fibam asida Milkha Singh da India gi miyamna thamliba thajaba adu hanadagi hengalakhe. India gi miyam khaktanatana yamlaba leibak singdagi tilliba miyam adunasu Milkha Singh na soidanamaki gold medal lawrani haibasi pumnamaki thajaba oikre. Milkha gi coach Ranbir Singh na phil asigi masi amadagi mahaki sanaroi asina mai paakningbagi khangamdraba wakhal aduna bangal thokna auba khonjelda kanna lawrakhe. Chelo Milkha chelo. Wahi asida Milkha na mahaki thamoida yuduna leikraba haukraba punsigi wari matek ama chena mikup asida fajin punsinbang amdana ningsinglakhe. Mahakna ningsinglakliba si atay karisu nate. Mahakna angang oiringai matamda India amadi Pakistan khaidoknarakpada dharmagi oiba kanglup maselge nungainedaba thodok amakhakta apokpa mapa adu mangakkaktuna hatpiki. Apokpa mapana taibangpal thadoklamdai mikupta masabudi kaningba thawai manganingtabana angang oiriba Milkha da chelo Milkha chelo asum laukhiba thodok asi chena lingsinglaktuna Milkha na wakhal amada tawduna tunghanna yengduna leithokloi. Masigi tanja simaktada tungda cheliba athlete sing aduna Milkha gi mang thana chenkhatke. Rome Olympics asigi 400 meter race asida Milkha Singh mari subada oina lehokhi. Milkha da thajaba thamlamba India gi masing yamlaba miyam gi thamoi thugaiki. Mahakna wakhal amada tawduna tunghanna yengthoklubadagi Rome Olympics asida maithi hobuni haiba wafam asida miyamna mahakbo warawnakhe. Tongan ba pau sisingda pau asi sinba thungki. Khoisaunaraba miyamna penadabadagi Milkha Singh gi ayekba saktam phawba mai thakibani. Asumna sinna si loikraba matung mathangi sinda Milkha Singh gi yumgi telephone ring adu khinglaklame. Telephone adu Milkha na paikhatuni yengbada call tawrakliba adu mahaki coach Ranbir Singh oirambadagi wa amata ngangdana Milkha na phone adu thangthadun thamki. Aduga Prime Minister gi office ta coach Ranbir Singh yauna wari sanari. Prime Minister ki Secretary Mr. Watwana coach Ranbir da hai ai khange mahakna Pakistan da sanaba chaning tribasi mahakna Rome Olympics da maithi hobadagi oigani adubu nangsu amukta khalo masigi tournament asi aikhoi gi India gi Prime Minister amadi Pakistan gi President General Ayub Khan makhoi ani na thawai hakchang yauna hona jaribani oiriba fibam asida karino aikhoi na makhoi da haigadoriba sibo asumna hainaringaida Prime Minister changai aduga haire Karino ngangnariba adubo Mr. Watwana khume. Sir, lakadoriba India amadi Pakistan anigi friendship games asigi matangdani sir. Prime Minister na chumi handaki leibak anigi game asi chumnagi sanaba adu khaknate. India amadi Pakistan leibak ani asigi afaba mari ama thamnanabagi damangni. Mr. Watwana khumlai. Sir, madugi thorang pumba lauthokpa loikre. Adubo aikhogi star player Milkha Singh na Pakistan da sanaba chatpa pamdi sir. Prime Minister na Nakoina makbo yana nabasilu. Aikoi kana honazari sir. Adubo Rome Olympics aduda maithi hobadagi mahak ningana kibani sir. Amuk mai pakpa amuk maithi banangba masi hongna sane. Masida ningana nabagi maram amata leite. Asumna Prime Minister amadi Mr. Watwa makhoi ani nangang ringe asida Milkha gi coach Ranbir Singh hairi. Prime Minister sir. Aigi ming Ranbir Singh kaujai. Ai Milkha Singh gi coach ni. Mahakna Pakistan da sanaba chalu yadribasi Mahakna Rome Olympics da maithi kiba aduga kari sumari leinade sir. Mahakna Pakistan da chalu yadribasi mahaki imungi personal oiba maram khara leibadagi ni sir.
वाफम से तारब मतुंग प्राइम मिनिस्टर ना मिस्टर वाटवा दा हाइरे वाटवा नाहक रणबीर गा लोइनना मिल्खा सिंह की मनाक्ता चलो निंगथीन वारी सारुसो प्राइम मिनिस्टर ना असुमना हाइरकपदगे मथंगी नोंगानबगी अयुक्ता चंडीगढ़ दा मिल्खा सिंह की मनाक्ता चटनबगीदमक मिस्टर वाटवा ना हाना दिल्ली प्लेटफॉर्म नंबर 1 हाइरब रेलवे स्टेशन असिदा अमरापाली एक्सप्रेस हाइरब ट्रेन असि तोंगदुना लेरमे कोस रणबीर सिंह लाक्लगा गुड मॉर्निंग सर गुड मॉर्निंग लो फमो अदुग रणबीर ना मखा तारई सर मार्क्सी हवलदार गुरुदेव सिंह अइना सारदा हाना हाइजकिबा मिसक्तुनी खुद सोकनेदुना सखंग माइखंग नै अदुग फमथरगा मखा ताना अमुक कोस रणबीर ना हाइरे सर मिल्खा सिंह ना माकी वा सोइदना तागने अदुना मिल्खा की मनाक्ता चटपसिदा माबुसु याउननबा अइना कन्ना हाइबदगे महाक्सु लाकपनि सर वाटवाना खुमलै मिस्टर गुरुदेव सिंह ngasi khongchat asigidamak lakpiba thagchari milkhana pakistan da sanaba chatpu yahangani haibisi aina adomda thajaba thame yengumase ai pakistan da sanaba chatloi haina paw se sida milkhana haribase pakistan chatloi haribasigi mahaki maram sibu karino masigi warisi yam sangkre sar asumna gurudevana hairakpada watwana aikhoina chaliba delhi dagi chandigarh fawgi khongchat sidi sangdabrane asumna haina duna nokminne अदुग गुरुदेवना मिल्खागी मरमदा वारी लीबा हौरई मिल्खागा अइगा अहानबो ओइन उनखिबसी ngasi chahi tarukki mamang 1954 की मतमदा आर्मी रेजिमेंट सेंटर सकुंदराबाद मफम अदुदा इहान हाना थेंगनखिबने असुमना हाइदुना फ्लैश बैक ता लाक्तुना मतमदुगी वारीदु उटपा हौरई उलकलिबा सिनसिदा ट्रेनिंग इंस्ट्रक्टर भिरा पंद्यान की मखादा मिल्खा सिंह आर्मी ट्रेनिंग तौरी असुमना तोंगान तोंगान बा मखल मखा कयागे आर्मी ट्रेनिंग असी था खर सथरकलब मतुंग नोंगमा फोलिंदा ट्रेनिंग इंस्ट्रक्टर बिरा पंद्यान हाइरमे हयेंगसी नखोगी लमसांग लमजेल अमलै मदुगी लमजेल अदुगी मरमदा आइखोगी ट्रेनिंग सेंटर असिगी कोच हवलदार गुरुदेव सिंहना नखोइदा हाइगनी अदुगा कोच गुरुदेवन हाइरे आइगी मिंग हवलदार गुरुदेव सिंह इंडियन आर्मी हाइबसी मतम पुमनमक्ता मफम खुदिंगदा आइखोगी इरैबाक असिगी सेवा तौननबगीदमक इरैबाक पुंगाक सेननबगीदमक थौरांग तौदुना लैबने अदुगा मसिगी मताइदा इंडियन आर्मीना इरैबाक असिगिदमक अफवा स्पोर्ट्समैन अमा ओइनसु सरुक याब ngमगदबने अदुना हयेंगसि नखोइ आइखोगी लैबाकसि लाना माइल 3 की लमसांग लमजेल अमा चेनगदबने हाइरिबा लमजेल असिदा ख्वाइदगी यांगना चेनब ngamba मियोइ 10 खनगतकनी खनगतब मियोइ 10 अदु लमजेन चेनबगी मरमदा अइना अखन अना ट्रेनिंग पीगने लाकदौरिबा ब्रिगेड कैंप सिंगदा आइखोगी यूनिट असिगी रिप्रेजेंट तौदुना माइ पाकपा ngमननबगीदमक नखोइ हाना ममांगदा कना कना चेनबु यावरे हाना ममांगदा लमजेन चेलुबु यावरगदि नखुत थांगलो असुमना हवलदार गुरुदेवना हाइरकपदा मियोइ अनि मखुत थांगले अदुगा अमुक गुरुदेवना मखा तारे हाना ममांगदा करम मतमदा चेलोइ सर हुई अंगावबा अमना तानरकपदगी आई युम यौननबा चेलकपनि सर मयामदु नोलकपदा तुमिलयु हाइना हाइ अदुगा अतोप खुत थांगलिबा अमदुदा अमुक हांगे अदुगा नंगदि करम मतमदा चेलुबनो सर आइसु मागी वारीसिगा चपमानै सर वखल तादबसा अइना नखोइदा हारिबसिदि हुइना तानरकपगी चेनबदु नते अतोप सिंगा अमग कंटेस्ट तौनबदुने नखोइना भाप तादबा हंगनिंबा क्वेश्चन लेरिबरा नो सर मखा ताना अमुक ट्रेनिंग इंस्ट्रक्टर भिरा पंद्यान हाइरे अदुगा अमना ख्वाइदगी लमजल यांगना चेनबा अहानबा मियोइ 10 अदु नुमित खुदिंगे मियोइ अमदा संगोम ग्लास अमगा येरुम अनिगा स्पेशल ओइना डाइट पीगने असुमना हाइरकपसिदा मिल्खादी हराउरदुना लमजेल असि थवाइ याउना माइ पाकननबा चेनिंगबा फाउके मरमदे मिल्खादी पिकनिंगैदगी हौना संगोम थकपा यामना पामजना हौरखे अदुगा मथंगी नोंगानबदा हवलदार गुरुदेवना ट्रेनिंग सेंटर असिदगे मखोइ सिंग अदु लमजेल लमथाके हाइरिबा माइल 3 सांगबा लमसांग लमजेल असिदा ख्वाइदगी यांगना चेनबा ngamba मियोइ 10 खनबदा मिल्खासु यावरमे ट्रेनिंग इंस्ट्रक्टर भिरा पंद्यान हाइकिबा मतुंग इना खनगत मियोइ 10 अदु नुमित खुदिंगे स्पेशल डाइट ओइना संगोम ग्लास अमगा येरुम अनिगा फंगलमे मिल्खासु पिकलिंगैदगी हौना महाकना यामना पामजरप संगोम अदु नुमित खुदिंगी थकप फंगलनी खनबदा यामना हराउजरमे नोंगमा महाकी संगोम सरुक अदु मियोइ 10 खनबा अदुगी मनुंग चनबा ngमहौद्रबा ट्रेनिंग याउमिनबा ममानबा अमदा थओ हाइना पी मदुदा ममानबा अदुना नंग अदुम थओ नंगना थगलसु अइना थगलसु चपमाने असुमना हाइरकपदा मिल्खाना अंगांग ओरिंगैदा संगोम थक्किबदु थकना निंगसिंगलै महाकी संगोम सरुक अदु थकबा लोइख्रबा मतुंगदा मसेगी सरुक अदु मिल्खागी ग्लास अदुदा हाइबिरमे मिल्खाना मचेदा करिगिनो हंगबदा मसेना नंगदी संगोम यामना पामजरीदुदी अदुना नंगना थगलसु अइना थगलसु चप मानै हाइरके
aduga milkhagi mapana milkhabu kauksinduna nahak chauraga kari oigani hangbada milkhana lanmi amu oigani haibada mapana milkhada harauna selut tawrami milkha su mapada selut tawi milkhana piklingai digi hauna lamjel chenba yamna pamjaraki mamanaba sanaminabada chen chongbada su mamanaba ataina chenba waduna lebahuraba su mahakti awaba khangdana thawai yauna chelaki asumna mahakna angang oiringai gi tangkak asi ningsingba loiraduna Coach Havildar Gurudevana mahakpo makhoigi army unit asigi mahut sinduna brigade camps ta saruk yananabagidamak takpi tambiri masigi race asi yamna maru oiba amane khwaidagi hana chenba ngamba ahumduni brigade camps asida khanga dawribase adugi matungdagidi national gi thakta adudagidi mathang mayam ama chatpa yakre asumna mahaki Coach Havildar Gurudevana takpi tambiraba matung Fil amagi masi amada leiringaida angauba masugi uniform setpa blazer litpa nupa ama laknaga fil aduda practice tawramba miyoi kharga wari sanaba adu milkhana munna yengli milkhana yengi basi wari sanariba aduda nate India gi chakraga loinana India haina print tawba litliba blazer adudani wari sanariba aduda milkhana sangsinduna adongi kotu kadaidagi fangbano haina hangi karigino haina hanglakpada milkhana amuk makatai aina sum ubada coat lit pasi miyamna ikai khumnai aisu coat lit pa yamna pami blazer lit liba nupa adun hairi o nangsu coat lit pa pame ba fare adudi ahan bada nangsi kanano haibado amuk tairo aigi ming milkha singh kawi EME center Secundrabad ta leibani athlete ni asumna milkhana haibada nupa aduna magi manakta milkha pa koksili aduga hai sumdobuni masigi blazer si India gi team gi blazer ni mi khudingmak hekta loina fangbonate aigumba champion khaktana fangbani mase gyan tare ko yare adudi salo milkha blazer litpa yamna pamjabana blazer adugi wakhalda tawraduna mafam adudagi tapna thoglaki aduga mahakna lamjel chenbagi practice tawruraba matung ising thakpa changlaki ising leiriba adugi hek mayuk nabaka aduda ngasai nupa amana litpa mahakna yamna pamjaba amuktang litpa fanglabadi haina khanjariba blazer adu ka adugi manungda hanger amada yanduna leibadu milkhana ising thakna urami madudagi mi kanamata leitaba ka aduda mahakna changsinduna mingsel amagi mamangda blazer adu lisinduna yengi mahaki sakta madu yengjaraga masa matomta angakpa phaujarami milkha harauna masa matomta wangangladuna champion milkha singh haijaduna wakal amada tauduna masa matomta selut tawjari masigi tanza asimaktada blazer adugi mapu oiriba ka aduda leiba miyosing adu changlaktuna milkhabo ka aduda huranba changlai haiduna mafi marol fago lokthokuna milkhabo miyosing aduna phobirami milkhana de ai huranba nate chumna lelaga yengjabani haiduna kanna haijarami adubo mahaki wa adu tabiramte asumna leiringai tanza asida milkhagi Coach Havildar Gurudeva changlaktuna khamdoi aduga migi kada karigi changluribano karigi migi kot adu liluribano haina milkhada khupakna thai Gurudevana khupakna thariba si mahakpu nungsidabagi nate ikai nungsi yanabadagi phukibani aduga amuk Havildar Gurudevana milkhada makha tana hai India gi team gi blazer ase litpa pambra masi tarai na phangba nate masi gi blazer ase bu phangge harbadi thawai hakchang yauna awaba kaya khangduna kanna honaba machangi milkha nang ta sengna India gi team gi blazer ase pambra nang ta sengna India gi team gi blazer ase litpa pambra nang na India gi team gi blazer ase bo ta sengna litpa pamna kadi mahakpu nam thabang ngamna ba mangonda gi hena ba khona gadabani nang mahakpu nam thabang ngamloidra ayo nang mahakpu nam thabang ngamloidra asumna hangbada milkhana ngamgani haina khumi leiriba mayamduna ngamsung ngamloidabada haiba matagum karemnabagi minok noksili mahaki Coach Havildar Gurudevana makha tana amuk milkhada haire mahakna kamdongna cheli haibado nahak khanglabra nongoi marugumna yangna chenbani madugi thona lingjeldo nangonda leiba ngamgadra milkha singna singnaba amaga loinana ngamgani guruji asumna haire aduga national player ne champion ni haina mukchariba blazer adugi mapu oiriba aduna hairi hayeng nanga amuk chang yengna si haina hairamlaga thoke aduga Havildar Gurudevana nungsina tapna milkhada makha tana hai nahakna Sher Singh Ranas mahakuma miyoi lising maithiba piba ngamgani asumna sinna si loiraduna mathangi nonganbada field thoktuna milkhaga chang yengnagadori chenanaba mafam mak taunaduna magi khongpham semduna leini hairiba lamjel asilam tharaduna magi pangal puthoknaduna kanna chenari
मिल्खादी मयामदुगी तुंगदा अरोइबदा चेले ngaihaki matungda tapna tapna mayamdu hengada chalakpada ngasai makai wa amata ngangdana thawai wana yenglamba milkhagi kos hawalda gurudevana thawai yauna harauna chenkalo haina lauri india gi team oina leiriba champion nupa aduga yamna nakna chenminari hengat kadaba khajikta ngairaba panthung fam oiriba thawri tingliba mafam adu yaugadaba sumna tagi khongkap kharatama ngairaba chiraba matamda khanghaudana milkhagi yet thangba khongda machin tumba posak amana thinbadagi milkha laimaida haithaduna tai maki kos adu chensinduna maki khong aduda theliba posak adu lauthokpi mikupsida makoigi army gi senior officer ama changnaklaga milkha da hairi nak yamna fajana chele karigumba nangi khong aduda machin tumba posak aduna thilamdaba targadi nangna lamjel asigi makok soidana oiramgadabane milkha momo nokche adugo officer aduna milkha gi course aduda muk hai gurudev sir aina mahakpu su select toy nangna mahakpu ningthina train to fagane sir asumna hairam laga officer adu satki course aduna milkha nahakkan no honagadabane aduga senna si loiraduna Delhi dagi Chandigarh fawo satpagi khongsat amada train tongbagi sinadu da amuk ulai milkha gi course hawaldar gurudevna hairi milkha si mahusana pithorakpa athlete amani mahakumba ama malem sida leirambasi atangba diamond ama fangbadagi hena mamaliyamai prime minister gi secretary mr watwan hairi milkha gi haukiba punsigi wari singtabada aduki matik interest oi adubo milkha na karigi damakta Pakistan da chatpa pamdribano haibasidi hauzik fawa khangba ngamdri Gurudevna secretary sahab matamdu 1947 gi matamda mayoi million kayana India gi ning tambagi nungaiba phongdoknaba matamni adubo India amadi Pakistan tongan khaidokna khibada atoppa miyoi kaya amadi tengthanaba matamni miyoi million kaya lanjelaki mayamdugi manungda milkha so amani mahaki khungang adu Pakistan border gi saita leuki matamdu mahak chahi 10 dagi 12 fawa surakpa chahi matangi mahak Delhi gi refugee camp ta laki mahak matumtane mafam sida mahak chaba thakpa mapung fana phangdana lelaki refugee singa sigidamak chana na bapiriba si nongmana phangbasu yawi aduga milkha nongmana phangudaba su yawi asumna numit kayani haukraba matung mafam asida mahaki pokminaba machega thengnaki mawfanu pa milkha ga unaba mikupta mache adu harauba nungaibagi pina thumatki mapa mama animak nauna kaina khraba milkha su maki masega unajabada mabukning khara makhai chauthokse milkha na angang oringai gi sinasi loiraduna army regiment center Secunderabad ta mangna practice tawbagi sinda amuk ulai milkha gi thongna asi mafam asigi army officer singnasu khangba horakne adugo mahak masana su lamjel chenba pamjabagi mathakta ngasai mahakpu karemnaba khiba phubi khiba India gi team da yawriba athlete champion adubusu namthaduna mahakumna India gi blazer adu amuktang phangba ngamna ba khonage khanba achetpa wakhalda milkha pung kun marina saba nongmagi matam asida ayamba pung singdi tumdaba makai maming leiraba athlete amagi manglanda numidang athengba fawa akanba practice tawrami mahakna asumna numidang practice tawringai gari tongduna lakpa army officer amana gari khamduna milkha da hairami ngaiko chelibudu lepu milkha officer adugi manakta changsile officer aduna hairi namin kari kawe recruit milkha singh kawe sir asuk thengleba matam siduna hakna tawri besi karino sir India team gi selection fangnana bagi damak practice tawuni sir numidang sidi pothana ba tumna ba matamne ayuk nungthul gi matamda oina practice taw ayuk nungthul gi matamda di training tawbunina lamjel chenbagi practice tawbagi matam phangde sir milkha gi thawai yaujaba matawsida officer asina munna yengduna ngayak khalaga hairi nangi practice ki damak matam pinana ba ai khonage chalo tumuro asumna haiduna milkha tumba changhanki aduga nonganbagi army training da training instructor Bhira Pandyana milkha gi manakta changsinduna hai recruit milkha singh sir nak numidang da kari tawi numidang da tumi sir oh nang numidang da lamjel chenbra natraga tumbra lamjel chel rubu matung da tumi sir ayuk nungthil da lamjel chen big matam phangde haina nahakna complain tawbra matam phangde sir tawi sir matam phangbra phangdabra matam phangde sir hojik tagi hauna nang ayuk nungthil da oina lamjel chen gadabne nangon da yawriba hona bakan bage top thongna adugi damak nangon da khudong chaba sipi bane sukna gi nang chen ba khaktane gyan tarabra tajare sir kari no nang gyan tari se ayuk nungthil gi matam da lamjel chen ba sir
ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯀꯩꯗꯧꯕ ꯅꯨꯃꯤꯗꯥꯡꯗꯅ ꯇꯨꯝꯒꯅꯤ ꯁꯔ ꯆꯂꯣ ꯆꯠꯂꯨꯔꯣ ꯐꯅꯤ ꯁꯔ ꯑꯗꯣꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯍꯦꯛꯇꯗ ꯀꯦꯛꯀꯤ ꯃꯊꯧ ꯇꯥꯔꯛꯄꯗ ꯑꯗꯣꯝꯒꯤ ꯁꯦꯜ ꯇꯤꯡꯍꯟꯗꯨꯅ ꯃꯇꯝ ꯃꯥꯡꯅ ꯀꯦꯛ ꯂꯩꯕ ꯆꯠꯅꯔꯨꯕꯒꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯁꯅꯥꯂꯤꯡꯖꯦꯟ ꯕꯦꯀꯔꯤꯅ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯀꯦꯛ ꯗꯤꯁꯀꯥꯎꯟꯠ ꯆꯥꯎꯅ ꯄꯤꯖꯔꯤ ꯍꯦꯚꯤ ꯗꯤꯁꯀꯥꯎꯟꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯕꯦꯀꯔꯤ ꯑꯁꯤꯅ ꯀꯁꯇꯃꯔꯁꯤꯡꯒꯤ ꯊꯣꯡꯖꯤꯟ ꯐꯥꯎꯕ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖ ꯑꯃꯠꯇ ꯂꯧꯗꯅ ꯐ꯭ꯔꯤꯗ ꯗꯦꯂꯤꯚꯔꯤ ꯇꯧꯖꯔꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯀꯦꯛꯀꯤ ꯗꯤꯖꯥꯏꯟ ꯑꯃ ꯍꯦꯛꯇꯗ ꯑꯄꯥꯝꯕ ꯐ꯭ꯂꯦꯚꯔ ꯑꯗꯨ ꯑꯣꯔꯗꯔ ꯇꯧꯁꯤꯟꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯕꯦꯀꯔꯤ ꯑꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯖꯒꯤ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯗꯣꯝꯒꯤ ꯄꯥꯝꯖꯕ ꯀꯦꯛ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯣꯔꯗꯔ ꯇꯧꯁꯤꯟꯕꯤꯔꯛꯎ ꯑꯗꯣꯝꯒꯤ ꯃꯇꯝ ꯁꯨꯛꯃꯥꯡ ꯃꯥꯡꯍꯟꯗꯅ ꯕꯦꯀꯔꯤ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯊꯣꯡꯖꯤꯟ ꯐꯥꯎꯕ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖ ꯑꯃꯠꯇ ꯂꯧꯗꯅ ꯐ꯭ꯔꯤꯗ ꯗꯦꯂꯤꯚꯔꯤ ꯇꯧꯖꯔꯛꯀꯅꯤ ꯁꯅꯥꯂꯤꯡꯖꯦꯟ ꯕꯦꯀꯔꯤ ꯍꯌꯦꯜ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯅꯤꯌꯔ ꯏꯀꯣꯛ ꯅꯤꯡꯊꯧ ꯃꯔꯨꯅꯣꯡ ꯁꯥꯕ ꯂꯥꯏꯕꯨꯡ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8413987885 ꯅꯠꯇ꯭ꯔꯒ 8731810461 asumna hairaduna army training asi khara komthokladuna milkha lamjal chenbadana khara hena hona halami hawaldar gurudevana su mahakbu thawai yauna akanba mawongda takpi tambiri nimidangi matamda phamungda hipladuna milkhana mahaki nungsinajabi birogi photo adu yengduna makhoi ani nakna loinaramba hawkhiba punsi matekto amuk ningsingladuna matamdugi warido amuk utpa hore sinna sida milkhana angang sing aduna khubak khuduna harauba aduda milkha su angang sing adugi mamangda cycle adu makhut thadoktuna maning hanhanduna thorakpada ningthi jarbi nupi ama ising puduna lakpa aduga thengjinnaduna ising adu haidoi milkha gi cycle adu su laimai da tui milkha di nupi adugi wakhalda cycle turi haiba fau kawbo makai mamit kuptana nupi aduda yengduna lei numidang halaklagasu milkha tumdaba makai nupi dugi wakhalda ungduna lei nong hek nganbaga mahakna ngaujari binupi aduna ising sokpa lakpa matam aduda milkha lai aduga ising du pubige haiduna mahakna pui nupi dugi thongal hek yobaga ising du milkha dagi lawduna changki numit khudingi nupi asina ising sokpa lakpa matamda milkha ngaiduna leirami nupi asina hen pamda kiu leptuna ising sokpa lapna chatpadu wadana ba haiduna angang kharaga loinana milkhana hanana ising soktuna thamlaga lambida ngaiduna nupi asigi ising sokpagi purakliba farta aduda haibirami aduga ising du pubiduna yumgi thongal yona thinbi aduga milkhana nupi duda mingkari kaubage haina hangbada biro kawi haina hairamlaga changki milkhasu aigi mingna milkha kawi haiduna lauksili nongmi yengduna changkibadu milkhasu yengduna lehui mathangi numitasu ising soktuna angang singa loinana biro bu ngaiduna lei phana koina ngairaba fawgada ising sokpa lakmandabadagi birogi yumgi thongalda oina milkha lai birodu yumgi building mathak aduda leiba urami bironasu milkha bu ui aduga birona milkhagi matau yenge khanduna phamtharaga lumduna leiki masidagi milkhana che maset amada karigumba khara iduna angang singna sanaramba ball adu lawduna ahoba ama khutuna ayiba che adu namsilaga ball adu birogi manakta building mathak adu langkhale birona ball adu khunduna che adu lokthokduna yengbada ai nangbu nungsi nangdi aibu nungsi dabra asumna iramba aduda birona momonokse birona su angang nupi masa ama tharaktuna ball adu milkhada amukpidai milkhana lokthokduna yengbada aisu nangbu nungsi asumna iramba aduda milkha harauna angang sing aduga loinana jagoi sai asumna numit kaya bol aduda che thesinduna langnaduna makoi ani pau faunarami masigi matungda milkha amadi biro mafam amada unaduna wari sari biro na hai boldu yamna kanna langlakano aikoi ipagi manada panbada manado loina ngangkale milkhana mak thabak chattabra haina hangi ngasi sutini haina biro na khombada milkhana karigi sutino haina hangi Gandhi ji ki mapok numini kari maram gi Gandhi ji ki mapok numita kari gi suti tharino Gandhi ji na British ki makhuta gi aikoi se ningtamba phangan ki aduna masigi damakta ma ki mapok numita aikoi gi leibak India pumbada suti tharibani asumna birona hairak pasita bada milkhadi angakpa oiraduna hiblambadu haugatladuna yamna khangning hanglaki kari haiba India pumba loina India pumbada loina numit asida suti thai Gandhi ji gi khakta nate leibak sege maru oiba mi kaya gi mingda national holiday kaya amasu leiri milkhana hai yengu biro nongmadi soidana milkha gi mingda India pumbada soidana suti thagane wafam sida birona kare milkha gi mingda
asumna haiduna sita na nokse Milkhana ai su maru oiba thabakni aina tawrise asumna hairaga birogi matam bakta Milkhado amuk hipthai birogi iliba fi aduna Milkhagi mamai de kupsili sinna si loiraduna mathangi sinda sangum kokta ani yanduna Milkhana cycle thoduna lakpada police na khamlame aduga purakliba sangum kokta ani si kadai dagino hura lurira hainhangi Milkhana natte haibada police aduna pot asi lerakpage receipt yaurakpra hainhangi Milkhana ai pot leijaba sida karigi receipt no hainhangi police aduna masi sadara police station ni receipt yaudrabani pot adu mafam asida thamlamo nahakna receipt poraklaba matamda pot adu lobu yagane Milkhana ai ani maksi purga chacharage haibada police aduna amadi thamlamo aduga ama pukho haina hairakpada Milkhana cycle dagi lokthokuna famtharaga sangom adu thaptoi lambi gi mataida mi mayamna su harauna lauduna yengnari Milkhana sangom du kauta ama thakpa loirba matungda buktan ile mayamduna masing thirai yangkhairak ilaba matungda lemhoriba sangom kauta ama dusu thaktu'i aduga makha na amuk buktan chamarak ile aduga sangom yaudrba hangba kauta ani du police ta piduna hai karigi amakhak lahogdoino ani maksi oina lobi horo haina hai mayamduna Milkhabu thangduna harauna lauduna chatki asumna lakpana birosu handpumda miyoi kharaga ising yaduna leirambadu thengnei atai nupi singduna biroda hai masigi nupase huran bada kone yamna fataba mini asumna haiba tabadagi birona Milkhabu sauningba hukre ising purga yumda lakpada Milkhana tanarei aduga biroda hai biro ai nanga lohongbo pami birona wa mata khumdana sauna leithoktuna chatke tawbada Milkhana khami birona Milkhasi huranba mini haiduna yamna kanna saurami Milkhana ai madugi fattaba thabak pumnamakto thadokani ai bu thajau ai gi punsigi kariguma mai pakpa ama fangnanaba ai kanna honagani aduga nangi nanakta ai amuk halakani nang ai gi damakta ngaiba ngamgadra Milkhagi thamoi sengbo wahai asida birosu milu pirang chelai aduga hai ngamgani masigi matungda Milkha mamanaba amaga loinana ticket yaudana train tongduna lakhi ticket check tobu lakpada makhoi anidi ticket adu yaudrabanina mamanaba aduna ticket yengba lakliba nupa adu kanna ilamnaga Milkha chelo asumna lauduna train dagi chongthaduna chelaki Milkha chelo haina laurakpa mamanabagi wahai asida Milkha su chena nauriba Milkhagi wakhalda chudun laikiba thogdok ama ningsinglaki tangsang pairaga sagol tongduna mapabu hananaba sangsilakhiba saktam adu mikup asida asengba thogdok amagum ningsinglaktuna Milkha wakhal amada tawbadagi makhutta paiba thang amana miyoi ama yalubadagi miyoi adu makhut soke masidagi Milkha matam khar jail da leiruraba matung masena mahakpu jail dagi lokthokpa lakhi Milkha jail dagi tholaktuna lambida masege wari sai Milkhana karigi aibu jail dagi lokthokpa laklibano masi haiduna masjid yenglubada masigi manada sivasana adu yauramdaba aduda Milkhana hanglai nahaki sana adu kadaida chatkrabage masjidu khumde tuminna lei ngaiyak leiraga Milkhana makha tarai aibu belda lokthoknadabagi damak nangi sanadu kaithokkiba natra machil mopwa milu piranga loina ruduna yengnei masena baukhum amata pidana sasila o haiduna Milkhabu puduna lai masigi matungda sinasi army training center da Milkhana practice tawbagi amuk ulai matang sida Ranbir Singh changlaknaga Hawaldar Gurudevaga khutchoknai Gurudevna Milkha da hai Milkha mahaki ming Ranbir Singh kawi India team gi coach ni Milkhana Ranbir Singh da khurumi Ranbir Singh na Milkha gi matik mathongna adubo yengningduna Milkha da hai masigi round sida amuktang chelo aduga ingonda yengalu Milkhana chenbadu yenglaba matung mathangi nongan bada amuk coach Ranbir Singh na Milkha yauna mayam punna amuk chairman hale hanjin chelan bada cheliba khudinge second khara ngan kana panthung pham yauba ngamki Milkha gi matik mathona asida coach Ranbir Singh angakpa oike Milkha lemna manglaroidaba athlete amani haibisi mahakna khanki chairman naba khudinge Milkhana makokta oiduna leiba asida hanana India gi team da yauriba champion aduna Milkha bu namthanaba plan ama tawrami hayengsi India gi athlete team khananabagi final selection pangthokkadoribani hariba selection aduda lamjel chenba ngamdananabagi numidangda nupa asiga miyoi kharaga pulaga Milkha gi makhongda chaina kanduna tamthina phurame coach ani aduna Milkha gi asokpa adu seba tawpirame Milkha chaina adu wana khangli
ꯃꯍꯥꯛꯀꯤ ꯀꯣꯆ ꯒꯨꯔꯨꯗꯦꯕꯅ ꯃꯤꯜꯈꯥꯗ ꯐꯨꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯇꯥꯛꯎ ꯍꯥꯏꯔꯕꯁꯨ ꯃꯤꯜꯈꯥꯅ ꯇꯥꯛꯊꯣꯛꯂꯝꯗꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯏꯟꯗꯤꯌꯥ ꯇꯤꯝꯒꯤ ꯑꯦꯊ꯭ꯂꯦꯠ ꯁꯦꯂꯦꯛꯁꯟꯒꯤꯗꯃꯛ ꯔꯦꯁ ꯑꯃ ꯂꯝꯊꯥꯅꯅꯕꯒꯤꯗꯃꯛ ꯑꯣꯐꯤꯁꯤꯌꯦꯜꯅ ꯑꯦꯊ꯭ꯂꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯇꯨꯅ ꯐꯤꯜꯗ ꯀꯧꯊꯣꯛꯄ ꯍꯧꯔꯛꯏ मथंग कौथोरपना मिल्खा की मिंग कौरकपदा यामना थीना सोक्तुना लेरबा मिल्खासु खोंगुप पाइदुना फिल अदुदा थोगलक्खि मागना थोगलकपा अदु उबदा अंगकपगा लोइनना माकी कोस अदु मिल्खा की मनाक्ता चेंसिले अदुगा हाय मिल्खा नंग ngaurbra करिनो नंग तौरिसे मिल्खा तुमिन्ना लै रणबीर सिंह सु चंगलक्तुना हाय मिल्खा अइना हाइरिसि नंग मुन्ना तौ नंगी चांस मयाम अमा लैरि नाहकना करिगुंबा हौजिक नमफुदा चेलबदे नाकी खोंगसी मतम पुंबगी ओइना अरेंबद मांगलनी मिल्खाना वाफमदो करीमत तादे महाकना पाइरकलेबा खोंगुपदो तोंगसिनबा होई महाकी कोच गुरुदेवना करिनो नंगना तौरिबदुबो नखोंग असोकपदो लोइना पोंखलनी मतम खरा पोथाको असुमना हाइदुना खोंगुपदो लौथुई मथौना मरिंजल खाबा मिल्खाना अई लमजल सि चेनगी गुरुजी असुमना हाइरकपदा तौगे खनखिबा थबक्ता निंहनदबा मिल्खाना निंखिबदा कैदोंगैदा होंदोक्लुबा याररोय खनबना मिल्खाबु चिंखतपिदुना खोंगुप तोंहनदना फील्ड चंगहनखि मागी चेननबा फिभम सेमदुना लैनि मिल्खासु ईश्वर खुरुमजदुना चेननबा सेम सादुना लै लमजेल असि चेनबा याबगी अयाबा अदु हेक पिरकपगा मागी पांगल थौना पुथोकनदुना कन्ना चेनै मिल्खासु मागे असोकपा मखोंगे अनाबा चाइना अदुना मरम ओइरगा यामना वाना लाउदुना चाइना खांगदुना चेले महाकी कोस अनि अदुदी थवाई वाना येंगले मिल्खाना माई पाकनि हाइबगी थाजबदी थमद्रबने महाकना पामजबगी मतुंग इना चुमना खकी लमजल असिदा सरुक याजरसनु हाइना खल्लबने मरमदे मिल्खागी मखोंग अनिमग फिवम थीना सोकलबने असुमना मिल्खा मखोंगी चाइना अदु खांगजिनदुना लैजबी थौना पुथोकतुना चेलखि महाकी असोकपा मखोंग येलिबा बैंडेज अदुसु तंजा असिदा महाकी खोंगथांग खुदिंगे नांथोकपा हेलक्तुना अरोइबददी बैंडेज अदु नांथोकतुना ताहुखि अनाबा चाइना अदुनदी खांगबा ngamद्रबने अदुबो महाकी ngamगनि खनबा अचेटपा थौना अदुना चेनबदी लेपते मयामदुगी ममैदा यामना लामना चलंबा मिल्खाना पुमनमकी मंगजुल थाना चलक्तुना मिल्खाना पुमनमकी मकोक ओइदुना पंथुंग यौबा हानखि पंथुंगफम थौरी तिंगलबा अदु हेक यौबगा मखोंगी अनाबा अदुना मरम ओइरगा लाइमाइदा हाइथदुना ताइ महाकी कोच गुरुदेवना सेंसिनदुना सौगटपि कोच रणबीर चंगलकलगा मिल्खादा हाय मिल्खा नाहकना नेशनल रिकॉर्ड थुगाइरे नाहक नेशनल रिकॉर्ड चलबने असुमना रणबीरना हाइरकपदा मिल्खाबु लमसिदा अहानबो ओइना लमजिंग बिरखिबा महाकी कोच हबलदार गुरुदेव अदु नुंगाइबगी अरोइबा पनखै यौना मिलु पिरांग सेनखि अदुगा तनिकपा खोंजलदा मिल्खा नाहकना नेशनल रिकॉर्ड थुगाइरे मिल्खाना सु हराउना महाकी कोच अदुदा हाइरे गुरुजी मिल्खा इंडिया की ओइरे असुमना सिन्नसि लोइरदुना महाकी कोच अदुना मिल्खागी चाना थंगनबा सिनलांगली तंजा सिदा अहल अमा चंगलकलगा मिल्खा सिंह हाइरिबसि करमबनो हाइना हंगलकपदा मिल्खाना अइनी हाइना खुमे अहल अदुना हाइरे अइ नंगी ब्लेजर की मेजरमेंट लौबु लाकपने वाफम सि ताबदा मिल्खा महाकना कोट लिटपा पामजबदु मंगफाउनरे खंदुना नोक्से गुरुदेवसु हराउना नोक्से अदुगा मिल्खा की ब्लेजर की मेजरमेंट अदु फी तुबा अहल अदुना लौखि असुमना इंडियन टीम के अंगौबु मसुगी यूनिफॉर्म ग लोइनना महाकना यामना पामजबा ब्लेजर अदु लितुना मसेगी युमदा लाखि मिल्खाना लाकपा मतमदा मसेदु कोन फेंगदुना लेरमे मसे अदुनदी महाकी मौफानुफा मिल्खाना असिगुम फिवम असिदा लाकनी हाइबसि थाजदबनेना मसेना मिल्खादा कना हंगबिबनो हाइन हंगी मिल्खाना उपलिबा स्पेक अदु लौथोरकपदा मिल्खा ओइरंबा अदुदा मसेदु तौफम खंगलमदे हराउबगी मिनोका नुंगाइबगी पीगा इयान यान सिनरमे मसेदु मिल्खागी मनाक्ता संगसिनदुना मौपाबु थवाई ताना यिंजे मिल्खाना मसेदा हाय ऐसे नंगी मिल्खादुनी ऐ भूत नते असुमना हाइदुना मसेना मौपाबु नुंगसिना कोनसिनबी अदुगा मसेना हंगलई करिगिनो नंगना असुक साबसिदा कोट लेलगा लागलिदि मिल्खाना खोमे मसिदी कोट नते ब्लेजरनी इंडियन टीम की ब्लेजरनी येंगो सिदा इंडिया थारिसे नंगी नौपानुपा मिल्खासे अवाबा खंगदना कन्ना होनरे अदुगिदमक्ता मसि फंगबने मिल्खाना असुमना हाइदुना ब्लेजर अदु लौथोक्तुना मसेदा से लिटलगा येंगो हाइदुना लिटलले मिल्खाना मसेदा यामना फसे पॉकेट अनिदुदा हुमलगा येंगो असुमना हाइरकपदा मसेदु पॉकेट तु हुमदुना येंगबदा ब्लेजर अदुगे पॉकेट नाकल अनिमक्ता करिगुम पोसक अमा यावरंबा थेंगनखे यावरमलिबा पोसक अदु लौथोक्तुना येंगबदा सना ओइरमखे मिल्खाना
ꯖꯦꯜꯗ ꯂꯩꯔꯤꯉꯩꯗ ꯃꯆꯦꯅ ꯆꯤꯟꯕ ꯁꯅꯥ ꯑꯗꯨ ꯀꯥꯏꯊꯣꯛꯇꯨꯅ ꯃꯤꯜꯈꯥꯕꯨ ꯕꯦꯜꯗ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯃꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯩꯕꯤꯔꯛꯄ ꯁꯅꯥꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯩꯕꯤꯔꯛꯄ ꯁꯅꯥ ꯑꯗꯨ ꯎꯕꯗ ꯃꯆꯦꯗꯨ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯈꯥꯝꯂꯨꯕ ꯌꯥꯗꯅ ꯄꯤꯔꯥꯡꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯧꯄꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯖꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯃꯤꯜꯈꯥ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅꯖꯕꯤ ꯕꯤꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯅ ꯕꯤꯔꯣꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯁꯤꯡꯗꯨ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯕꯤꯔꯣꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯃꯍꯧꯁꯥ ꯃꯈꯣꯏ ꯑꯅꯤ ꯕꯣꯜꯗ ꯆꯦ ꯍꯥꯞꯆꯤꯟꯗꯨꯅ ꯂꯪꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯕꯣꯜ ꯑꯃ ꯕꯤꯔꯣꯒꯤ ꯌꯨꯝꯗ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯗꯨꯗ ꯂꯪꯈꯠꯂꯤ ꯑꯗꯨꯕꯨ ꯕꯤꯔꯣ ꯎꯔꯛꯇ꯭ꯔꯕꯗ ꯕꯤꯔꯣꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯤꯜꯈꯥ ꯕꯤꯔꯣꯒꯤ ꯌꯨꯝꯒꯤ ꯒꯦꯠ ꯑꯗꯨ ꯇꯥꯅ ꯆꯪꯂꯛꯈꯤ ꯁꯣꯏꯗꯅ ꯕꯤꯔꯣ ꯊꯣꯛꯂꯛꯀꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯈꯤ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯜꯈꯥ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯩ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯃꯤꯜꯈꯥꯗ ꯅꯪꯗꯤ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯤꯜꯈꯥꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯪꯉꯤ ꯀꯅꯥꯅꯣ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯕꯤꯔꯣꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯤꯜꯈꯥꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯅ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯋꯥꯐꯝꯗ ꯑꯣꯏꯅ ꯊꯩꯗꯣꯛꯇꯨꯅ ꯈꯨꯝꯃꯤ ꯃꯤꯜꯈꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯑꯇꯣꯞꯄ ꯋꯥꯐꯝꯗ ꯑꯣꯏꯅ ꯊꯩꯗꯣꯛꯂꯒ ꯈꯨꯝꯂꯤꯗꯤ ꯍꯥꯏꯌꯨ ꯃꯍꯥꯛ ꯀꯩꯗꯧꯔꯒꯦ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯈꯨꯝꯃꯤ ꯃꯍꯥꯛ ꯁꯤꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯑꯁꯨꯝꯅ ꯃꯤꯜꯈꯥꯅ ꯍꯪꯕꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯁ ꯑꯩ ꯈꯪꯗꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯜꯈꯥꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯤꯜꯈꯥ ꯃꯍꯥꯛ ꯂꯨꯍꯣꯡꯈ꯭ꯔꯦ ꯕꯤꯔꯣ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯤꯜꯈꯥ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯑꯋꯥꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯃꯤꯜꯈꯥꯅ ꯕꯤꯔꯣꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯊꯥꯖꯔꯨꯕ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯃꯤꯜꯈꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯩ ꯃꯍꯥꯛꯀ ꯎꯅꯒꯅꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯤꯜꯈꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯄꯨꯝꯅꯃꯛꯇꯣ ꯍꯧꯈ꯭ꯔꯦ ꯃꯗꯣ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯕꯤꯔꯣ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯋꯥꯈꯜꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯜꯈꯥꯅ ꯍꯧꯈꯤꯕ ꯃꯇꯝꯁꯤꯡꯗ ꯕꯤꯔꯣꯒ ꯅꯨꯡꯁꯤꯅ ꯎꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯂꯦ ꯃꯍꯥꯛꯅ ꯕꯤꯔꯣꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕ ꯐꯤ ꯑꯗꯨ ꯕꯤꯔꯣꯕꯨ ꯅꯤꯡꯁꯤꯡꯅ ꯇꯤꯡꯊꯣꯛꯂꯤ ꯃꯍꯥꯛꯅ ꯕꯤꯔꯣꯒꯤꯗꯃꯛ ꯐꯤ ꯑꯁꯤ ꯂꯩꯔꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯣꯡꯃ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅ ꯎꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯤꯔꯣꯒꯤ ꯃꯇꯝꯕꯥꯛꯇ ꯃꯤꯜꯈꯥꯅ ꯍꯤꯞꯇꯨꯅ ꯂꯩꯕꯗ ꯕꯤꯔꯣꯅ ꯃꯍꯥꯛꯀꯤ ꯏꯜꯂꯛꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯤꯜꯈꯥꯒꯤ ꯃꯥꯏꯗ ꯀꯨꯞꯁꯤꯟꯕꯗ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗꯒꯤ ꯕꯤꯔꯣꯒꯤ ꯐꯤ ꯑꯗꯨ ꯏꯌꯥꯏ ꯇꯝꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤ ꯃꯗꯨꯗꯒꯤ ꯃꯤꯜꯈꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯕꯤꯔꯣꯒꯤ ꯐꯤ ꯑꯃ ꯂꯩꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯨꯡꯁꯤꯅ ꯈꯨꯗꯣꯜ ꯇꯝꯂꯅꯤ ꯈꯟꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯄꯨꯔꯛꯂꯤꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯁꯤꯒꯤ ꯆꯅꯐꯝ ꯂꯩꯇ꯭ꯔꯕꯗ ꯃꯅꯤꯡ ꯇꯝꯅ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯀꯤ ꯃꯇꯨꯡ ꯏꯜꯍꯟꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯍꯟꯈꯤ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯀꯣꯆ ꯍꯕꯜꯗꯥꯔ ꯒꯨꯔꯨꯗꯦꯕ ꯑꯃꯗꯤ ꯃꯤꯜꯈꯥ ꯃꯈꯣꯏ ꯑꯅꯤ ꯆꯠꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯤꯜꯈꯥꯅ ꯍꯥꯏ ꯒꯨꯔꯨꯖꯤ ꯑꯩ ꯒꯨꯔꯨꯖꯤ ꯌꯥꯎꯗꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ ꯒꯨꯔꯨꯖꯤꯅ ꯍꯥꯏ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯅꯣ ꯄꯨꯝꯅꯃꯛ ꯅꯪꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯔꯟꯕꯤꯔ ꯁꯤꯡ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯐꯥꯎꯕ ꯀꯣꯆ ꯑꯃꯅꯤ ꯒꯨꯔꯨꯖꯤꯒ ꯑꯩꯒ ꯂꯥꯞꯅꯔꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯒꯨꯔꯨꯖꯤ ꯀꯔꯤꯒꯤ ꯋꯥꯒꯅꯤ ꯎꯆꯦꯛꯁꯤꯡꯅ ꯑꯄꯤꯛꯄ ꯑꯅꯦꯝꯕ ꯎꯄꯥꯜꯁꯤꯡꯗ ꯇꯣꯡꯂꯝꯕꯗꯒꯤ ꯑꯋꯥꯡꯕ ꯃꯐꯝꯁꯤꯡꯗ ꯄꯥꯏꯈꯠꯂꯤ ꯅꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯤꯜꯈꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯜꯈꯥ ꯀꯣꯆ ꯔꯟꯕꯤꯔ ꯁꯤꯡꯗ ꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯈꯣꯡꯆꯠꯀꯤꯗꯃꯛ ꯐ꯭ꯂꯥꯏꯠ ꯇꯣꯡꯈꯤ ꯃꯤꯜꯈꯥꯗꯤ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯕꯅ ꯐ꯭ꯂꯥꯏꯠ ꯑꯁꯤꯅ ꯄꯥꯏꯈꯠꯄ ꯍꯧꯔꯛꯄꯗ ꯌꯥꯝꯅ ꯀꯤꯅ ꯄꯥꯈꯠꯅ ꯂꯩ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯔꯝꯕ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈꯤ ꯁꯤꯠ ꯊꯪꯅꯅ ꯐꯝꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯃꯤꯜꯈꯥꯅ ꯍꯥꯏ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯑꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯣꯈꯥꯏꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯤꯜꯈꯥ ꯄꯥꯈꯠꯅ ꯁꯤꯠ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯏ ꯀꯣꯆ ꯔꯟꯕꯤꯔꯅ ꯃꯤꯜꯈꯥꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯊꯅꯕ ꯍꯥꯏ ꯑꯁꯨꯝꯅ ꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯂꯥꯡꯈꯠꯅꯔꯛꯄ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯍꯪꯉꯤ ꯃꯤꯜꯈꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯗꯣꯝꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯀꯦꯞꯇꯦꯟꯅꯤ ꯑꯩꯅ ꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯄꯗ ꯍꯥꯟꯅꯗꯒꯤ ꯄꯥꯈꯠꯅ ꯂꯩꯔꯝꯕ ꯃꯤꯜꯈꯥꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈꯤ ꯃꯤꯜꯈꯥꯅ ꯍꯪꯂꯛꯏ ꯄ꯭ꯂꯦꯟꯁꯤ ꯑꯗꯣꯝꯅ ꯄꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤꯗꯤ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ
ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤꯅ ꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯕꯅꯤ ꯃꯤꯑꯣꯏ ꯑꯃꯅ ꯁ꯭ꯇꯦꯟ ꯕꯥꯏ ꯑꯣꯏꯅ ꯂꯩꯕꯅꯤ ꯆꯦꯛꯁꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯦꯞꯇꯦꯟ ꯑꯗꯨ ꯆꯠꯈꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯃꯦꯜꯕꯣꯔꯟ ꯑꯣꯂꯦꯝꯄꯤꯛꯁ 1956 ꯑꯁꯤ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛ ꯃꯦꯜꯕꯣꯔꯟ ꯁꯤꯇꯤꯗ ꯊꯨꯡꯂꯔꯦ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯣꯂꯦꯝꯄꯤꯛꯁꯀꯤ ꯃꯩꯔꯥ ꯑꯁꯤ ꯆꯨꯈꯠꯇꯨꯅ ꯃꯦꯜꯕꯣꯔꯟ ꯑꯣꯂꯦꯝꯄꯤꯛꯁ 1956 ꯑꯁꯤ ꯍꯧꯗꯣꯛꯂꯕ ꯃꯇꯨꯡ ꯀꯣꯆ ꯔꯟꯕꯤꯔ ꯁꯤꯡꯅ ꯃꯤꯜꯈꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯤꯁꯇꯔ ꯄꯤꯇꯔ ꯍꯥꯃꯤꯍꯣꯟ ꯀꯧꯏ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯀꯣꯆ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯔꯨꯝꯃꯤ ꯈꯨꯔꯨꯝꯂꯛꯄ ꯑꯗꯨꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯅꯨꯄꯥ ꯑꯗꯨꯅ ꯔꯟꯕꯤꯔꯗ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯍꯪꯉꯤ ꯔꯟꯕꯤꯔꯅ ꯍꯥꯏ ꯃꯁꯤ ꯀꯣꯆꯁꯤꯡꯗ ꯔꯦꯁꯄꯦꯛ ꯇꯧꯕ ꯏꯟꯗꯤꯌꯥꯒꯤ ꯆꯠꯅꯕꯤ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯇꯦꯛꯅꯤꯀꯦꯜ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯦꯛꯅꯤꯀꯦꯜ ꯑꯦꯗꯚꯥꯏꯖꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯗꯨ ꯀꯧꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏ ꯃꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯒꯤ ꯇ꯭ꯔꯦꯛ ꯔꯟꯅꯤꯡ ꯇꯤꯝꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤꯅ ꯀꯣꯆ ꯔꯟꯕꯤꯔ ꯁꯤꯡꯅꯤ ꯑꯗꯨꯒ ꯔꯟꯕꯤꯔ ꯁꯤꯡꯗ ꯑꯃꯨꯛ ꯍꯥꯏ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯃꯃꯤꯡꯅ ꯁ꯭ꯇꯦꯂꯥ ꯀꯧꯏ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯦꯂꯥꯅ ꯍꯥꯏꯔꯛꯏ ꯋꯦꯜꯀꯝ ꯇꯨ ꯃꯦꯜꯕꯣꯔꯟ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯂꯤꯟꯁꯤ ꯑꯃꯗꯤ ꯖꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯩ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯦꯂꯥꯅ ꯃꯈꯥ ꯇꯥꯅ ꯃꯤꯜꯈꯥꯗ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯤ ꯀꯝꯗꯧꯏ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯃꯤꯜꯈꯥꯗꯤ ꯏꯪꯂꯤꯁ ꯂꯣꯟ ꯑꯁꯤ ꯅꯤꯡꯊꯤꯅ ꯈꯪꯗꯕꯅ ꯍꯪꯂꯛꯂꯤꯕ ꯑꯗꯨꯒ ꯆꯥꯟꯅꯗꯅ ꯃꯤꯜꯈꯥꯅ ꯈꯨꯝꯃꯤ ꯅꯠꯇꯦ ꯑꯩ ꯃꯤꯜꯈꯥꯅꯤ 400 ꯃꯤꯇꯔ ꯔꯦꯁꯀꯤ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗ ꯁ꯭ꯇꯦꯂꯥꯗꯨ ꯅꯣꯛꯏ ꯑꯗꯨꯒ ꯀꯣꯆ ꯔꯟꯕꯤꯔꯅ ꯑꯣꯏꯅ ꯃꯤꯜꯈꯥꯗ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪꯒꯤ ꯃꯤꯡ ꯍꯪꯕ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯝꯗꯧꯒꯦ ꯍꯥꯏꯅ ꯍꯪꯕꯅꯤ ꯃꯍꯥꯛꯅ ꯑꯣꯟꯅꯅ ꯄꯥꯎꯈꯨꯝ ꯄꯤꯔꯨꯕ ꯑꯗꯨꯗ ꯃꯤꯜꯈꯥꯁꯨ ꯏꯀꯥꯏꯔꯗꯨꯅ ꯅꯣꯛꯏ ꯑꯗꯨꯒ ꯁ꯭ꯇꯦꯂꯥꯅ ꯀꯣꯆ ꯑꯗꯨꯗ ꯃꯤꯜꯈꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯃꯤꯟꯅꯔꯨꯒꯦ ꯍꯥꯏꯅ ꯍꯥꯏ ꯇꯦꯛꯅꯤꯀꯦꯜ ꯑꯦꯗꯚꯥꯏꯖꯔ ꯑꯗꯨꯅꯁꯨ ꯉꯥꯏꯍꯥꯛ ꯆꯠꯆꯔꯨꯁꯅꯨ ꯍꯥꯏꯔꯛꯄꯗ ꯀꯣꯆ ꯑꯗꯨꯅꯁꯨ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯛꯏ ꯑꯗꯨꯒ ꯃꯤꯜꯈꯥꯗ ꯍꯥꯏ ꯆꯠꯂꯣ ꯃꯦꯜꯕꯣꯔꯟ ꯁꯤꯇꯤꯒꯤ ꯑꯀꯣꯏꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯁꯣ ꯑꯗꯨꯕꯨ ꯍꯌꯦꯡ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯗꯕꯅꯤꯅ ꯌꯥꯝꯅ ꯊꯦꯡꯂꯛꯀꯅꯨ ꯉꯟꯅ ꯍꯜꯂꯛꯎ ꯑꯁꯨꯝꯅ ꯃꯤꯜꯈꯥꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯊ꯭ꯂꯦꯠ ꯇꯤꯝ ꯑꯗꯨꯒ ꯁ꯭ꯇꯦꯂꯥ ꯌꯥꯎꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯒ ꯕꯤꯌꯥꯔ ꯊꯛꯂꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯔꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯌꯨ ꯊꯛꯇꯨꯅ ꯀꯥ ꯍꯦꯟꯅ ꯉꯥꯎꯊꯣꯛꯂꯨꯕꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇ ꯉꯟꯅ ꯍꯧꯒꯠꯄ ꯉꯝꯗꯕꯅ ꯄ꯭ꯔꯦꯛꯇꯤꯁ ꯑꯗꯨ ꯃꯤꯜꯈꯥꯅ ꯃꯇꯝ ꯆꯥꯅ ꯌꯥꯎꯕ ꯉꯝꯂꯝꯗꯦ ꯃꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯁ ꯍꯧꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯜꯈꯥꯗꯤ ꯌꯥꯝꯅ ꯊꯦꯡꯅ ꯊꯣꯛꯂꯛꯈꯤ ꯀꯣꯆ ꯔꯟꯕꯤꯔꯅ ꯃꯤꯜꯈꯥꯗ ꯍꯥꯏ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯊꯦꯡꯂꯛꯇꯕ ꯃꯇꯝ ꯆꯥꯅ ꯊꯣꯛꯂꯛꯄ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯑꯁꯨꯛ ꯊꯦꯡꯅ ꯃꯇꯝ ꯆꯥꯗꯅ ꯊꯣꯛꯂꯛꯂꯤꯕꯁꯦ ꯑꯩꯅ ꯍꯪꯂꯤꯁꯤ ꯈꯨꯝꯃꯨ ꯃꯤꯜꯈꯥꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯔꯗꯨꯅ ꯈꯨꯝꯃꯤ ꯁꯔ ꯑꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯨ ꯕꯤꯌꯥꯔ ꯈꯔ ꯊꯛꯆꯤꯜꯂꯨꯔꯦ ꯀꯣꯆ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯕꯤꯌꯥꯔ ꯊꯛꯄ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇꯦ ꯁꯔ ꯑꯗꯨꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯅꯣ ꯑꯣꯂꯦꯝꯄꯤꯛꯁ ꯁꯔꯨꯛ ꯌꯥꯕ ꯂꯝꯖꯦꯜ ꯆꯦꯟꯕ ꯂꯥꯛꯄꯅꯤ ꯁꯔ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯗ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯔꯦꯁꯅꯤ ꯃꯁꯤꯗ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨ ꯃꯤꯜꯈꯥ ꯁꯤꯡ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯅ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯉꯥꯛꯅ ꯆꯠꯄ ꯇꯥꯏ ꯁꯣꯔꯤ ꯁꯔ ꯆꯂꯣ ꯋꯥꯔꯝ ꯑꯞ ꯇꯧꯔꯨꯁꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯤꯜꯈꯥ ꯋꯥꯔꯝ ꯑꯞ ꯇꯧꯕ ꯍꯧꯏ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯁꯤ ꯃꯦꯜꯕꯣꯔꯟ ꯑꯣꯂꯦꯝꯄꯤꯛꯁ ꯑꯁꯤꯒꯤ ꯃꯤꯜꯈꯥꯒꯤ ꯂꯝꯖꯦꯜ ꯆꯦꯟꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯤꯕ ꯔꯦꯁ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯊ꯭ꯂꯦꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯊ꯭ꯂꯦꯠꯁꯤꯡ ꯑꯁꯤ ꯂꯝꯖꯦꯜ ꯂꯝꯊꯥꯅꯅꯕꯒꯤꯗꯃꯛ ꯃꯥꯔꯛ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯆꯦꯟꯅꯅꯕꯒꯤ ꯐꯤꯚꯝ ꯁꯦꯝꯗꯨꯅ ꯂꯩꯅꯩ ꯆꯦꯟꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯃꯊꯛꯇ ꯍꯦꯛ ꯀꯥꯞꯈꯠꯄꯒ ꯃꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯀꯟꯅ ꯆꯦꯟꯅꯩ ꯐꯅ ꯁꯥꯡꯂꯕ ꯑꯁꯤ ꯐꯥꯎꯕ ꯃꯤꯜꯈꯥꯅ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯦꯜꯂꯤ ꯑꯗꯨꯕꯨ इखंग खंगौदना अतई लेबाकसिंगी एथलेटसिंग अदुना मिल्खागी मांग थादुना यामना कन्न चेनखलखि इंडियन टीम की टेक्निकल एडवाइजर अमदी कोच अदु हाइफम तौफम खंगदना खांगले असुमना मेलबोर्न ओलंपिक्स 1956 असिदा मिल्खा माइथीबा नंखि फिल अदुदगी मपाल थोरकलबा मतुंग वाशरूम द चंगदुना महाकना बियर थक्तुना ngauthokluba nungai thokluba aduna maram oiraga masada awaba chokthaba fauhanbata natana matam chana practice yawang ngamkidabana race asida maithi kibani khanjaduna milkha masa matomta kapladuna mamai da makutna thajinjaduna awaba khangli
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯜꯈꯥ ꯑꯃꯗꯤ ꯀꯣꯆ ꯑꯗꯨ ꯑꯋꯥꯕ ꯄꯣꯠꯂꯨꯝꯒ ꯂꯣꯏꯅꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯦꯜꯕꯣꯔꯟ ꯁꯤꯇꯤ ꯊꯥꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯥ ꯇꯝꯅ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯃꯤꯜꯈꯥꯅ ꯀꯣꯆ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯤꯗꯨꯅ ꯍꯪꯉꯤ ꯁꯔ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ 400 ꯃꯤꯇꯔ ꯔꯦꯁꯀꯤ ꯋꯥꯔꯜड ꯔꯦꯀꯣꯔꯗ ꯑꯁꯤ ꯁꯦꯀꯦꯟ ꯀꯌꯥꯅꯣ ꯁꯔ ꯀꯣꯆ ꯑꯗꯨꯅ ꯃꯤꯜꯈꯥꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯤꯜꯈꯥꯗ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯆꯦ ꯃꯆꯦꯠ ꯑꯗꯨ ꯂꯧꯗꯨꯅ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯅ ꯆꯦ ꯑꯗꯨꯗ 45.9 ꯍꯥꯏꯅ ꯏꯔꯛꯏ ꯃꯦꯜꯕꯣꯔꯟ ꯑꯣꯂꯦꯝꯄꯤꯛꯁ 1956 ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯅꯪꯍꯧꯔꯕꯁꯨ ꯆꯦ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯤꯜꯈꯥ ꯑꯆꯧꯕ ꯃꯪ ꯑꯃ ꯃꯪꯕ ꯍꯧꯈꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯏꯟꯗꯤꯌꯥ ꯌꯧꯔꯛꯂꯕꯗ 400 ꯃꯤꯇꯔ ꯔꯦꯁꯀꯤ ꯋꯥꯔꯜड ꯔꯦꯀꯣꯔꯗ ꯑꯁꯤ ꯊꯨꯒꯥꯏꯒꯦ ꯈꯟꯗꯨꯅ ꯀꯣꯆ ꯔꯟꯕꯤꯔꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯤꯜꯈꯥ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯀꯟꯕ ꯇ꯭ꯔꯦꯅꯤꯡ ꯆꯠꯊꯈꯤ ꯃꯤꯜꯈꯥꯅ ꯆꯣꯛꯊꯔꯛꯂꯕ ꯊꯧꯅꯥ ꯄꯨꯝꯕ ꯂꯩꯔꯛꯇ꯭ꯔꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯀꯣꯆ ꯔꯟꯕꯤꯔꯅ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯊꯧꯅꯥ ꯀꯌꯥ ꯂꯦꯞꯇꯅ ꯄꯤꯕꯤꯈꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯈ꯭ꯋꯥꯡꯗ ꯇꯌꯥꯔ ꯄꯨꯟꯗꯨꯅ ꯃꯈꯣꯡꯗ ꯅꯨꯡ ꯄꯨꯟꯗꯨꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯦꯞꯇꯅ ꯑꯀꯟꯕ ꯇ꯭ꯔꯦꯅꯤꯡ ꯆꯠꯊꯔꯕ ꯃꯇꯨꯡ 1958ꯇ ꯇꯣꯀꯤꯌꯣꯗ ꯄꯥꯡꯊꯣꯛꯄ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ ꯌꯥꯎꯕ ꯆꯠꯈꯤ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ ꯑꯁꯤꯗ 400 ꯃꯤꯇꯔ ꯔꯦꯁꯀꯤ ꯑꯣꯏꯅ ꯑꯦꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯖꯦꯜ ꯌꯥꯡꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯊ꯭ꯂꯦꯠ ꯑब्ꯗꯨꯜ ꯈꯥꯂꯤꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯃꯤꯜꯈꯥꯒ ꯑꯀꯟꯕ ꯂꯝꯕꯥ ꯇꯧꯒꯗꯧꯔꯤ ꯒꯦꯝꯁ ꯑꯁꯤꯒꯤ ꯐꯤꯜꯒꯤ ꯔꯟꯅꯤꯡ ꯇ꯭ꯔꯦꯛꯇ ꯃꯥꯔꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯦꯊ꯭ꯂꯦꯠꯁꯤꯡ ꯑꯁꯤ ꯔꯟꯅꯤꯡ ꯄꯣꯖꯤꯁꯟꯗ ꯆꯦꯟꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯆꯦꯟꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯒꯟ ꯑꯁꯤ ꯃꯊꯛꯇ ꯍꯦꯛ ꯀꯥꯞꯄꯒ ꯑꯦꯊ꯭ꯂꯦꯠꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯩ ꯔꯦꯁ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯁꯦꯀꯦꯟ ꯈꯔ ꯐꯥꯎꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯊ꯭ꯂꯦꯠ ꯑब्ꯗꯨꯜ ꯈꯥꯂꯤꯛꯅ ꯃꯥꯡ ꯊꯥꯅ ꯃꯤꯜꯈꯥꯗꯒꯤ ꯌꯥꯝꯅ ꯂꯥꯛꯆꯅ ꯆꯦꯜꯂꯝꯃꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑब्ꯗꯨꯜ ꯈꯥꯂꯤꯛꯀꯤ ꯀꯣꯆ ꯑꯗꯨ ꯅꯥꯄꯜ ꯀꯥꯖꯩ ꯀꯣꯆ ꯔꯟꯕꯤꯔꯅ ꯃꯤꯜꯈꯥꯗ ꯆꯦꯟꯈꯠꯂꯣ ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯤꯜꯈꯥꯁꯨ ꯃꯇꯝ ꯁꯥꯡꯅ ꯑꯀꯟꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯛꯄꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨ ꯃꯤꯀꯨꯞꯁꯤꯗ ꯄꯨꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯑꯔꯩꯕ ꯊꯧꯅꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯦꯟꯈꯠꯂꯛꯄꯅ ꯑब्ꯗꯨꯜ ꯈꯥꯂꯤꯛꯀ ꯃꯈꯣꯏ ꯑꯅꯤ ꯀꯅꯥꯅ ꯍꯦꯜꯂꯤꯕꯅꯣ ꯍꯥꯏꯕ ꯉꯝꯗꯕ ꯃꯑꯣꯡꯗ ꯆꯞ ꯃꯥꯟꯅꯅ ꯆꯦꯟꯃꯤꯟꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯊꯧꯔꯤ ꯇꯤꯡꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯆꯞ ꯃꯥꯟꯅꯈꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯊ꯭ꯂꯦꯠ ꯑब्ꯗꯨꯜ ꯈꯥꯂꯤꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯣꯆ ꯑꯗꯨꯅꯗꯤ ꯊꯧꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯁꯣꯛꯄ ꯍꯥꯜꯂꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯀꯣꯟꯁꯤꯟꯅꯩ ꯏꯟꯗꯤꯌꯥꯒꯤ ꯀꯣꯆ ꯔꯟꯕꯤꯔ ꯁꯤꯡꯗꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯎꯕ ꯉꯝꯗꯕꯅ ꯑꯦꯊ꯭ꯂꯦꯠ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯧꯔꯛꯄ ꯏꯃꯥꯟ ꯃꯥꯟꯅꯅ ꯎꯈꯤꯕꯅ ꯃꯤꯜꯈꯥꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯁ꯭ꯀꯣꯔ ꯕꯣꯔꯗ ꯑꯗꯨꯗ ꯀꯔꯝꯕ ꯗꯤꯁꯤꯖꯟ ꯑꯃ ꯄꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯦꯀꯦꯟ ꯈꯔꯒꯤ ꯇꯨꯡꯗ ꯃꯤꯜꯈꯥꯅ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯀꯣꯔ ꯕꯣꯔꯗ ꯑꯗꯨꯗ ꯏꯔꯛꯄ ꯑꯗꯨꯗ ꯃꯤꯜꯈꯥꯅ ꯍꯔꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯔꯤꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯀꯌꯥ ꯃꯍꯥꯛꯀꯤ ꯀꯣꯆ ꯑꯗꯨꯅ ꯍꯔꯥꯎꯕꯅ ꯍꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤꯜꯈꯥꯒꯤ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥ ꯑꯗꯨꯒꯤ ꯍꯣꯠꯅꯖꯃꯟꯅ 400 ꯃꯤꯇꯔ ꯔꯦꯁꯇ ꯑꯦꯁꯤꯌꯥꯒꯤ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜꯅ ꯄꯨꯝꯅꯃꯛꯇꯒꯤ ꯋꯥꯡꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯍꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ 1958 ꯀꯥꯔꯗꯤꯐꯇ ꯄꯥꯡꯊꯣꯛꯄ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ ꯃꯊꯪ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯍꯤꯁꯤꯡꯗ ꯂꯟꯗꯟ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯕꯔꯂꯤꯟ ꯗꯦꯟꯃꯥꯔꯛ ꯃꯣꯁꯀꯣ ꯖꯄꯥꯟ ꯑꯁꯤꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯇꯨꯅ ꯂꯝꯖꯦꯜ ꯆꯦꯜꯂꯨꯕꯗ ꯃꯤꯜꯈꯥꯅ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯈꯤ ꯃꯤꯜꯈꯥꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯁꯛꯈꯪꯂꯗꯨꯅ ꯑꯥꯔꯃꯤꯗ ꯔꯥꯏꯐꯜꯃꯦꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯤꯜꯈꯥ ꯁ꯭ꯇꯥꯔ ꯑꯃ ꯀꯥꯍꯟꯗꯨꯅ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯈꯤ ꯃꯍꯥꯛꯀ ꯇ꯭ꯔꯦꯅꯤꯡ ꯇꯧꯃꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯤꯜꯈꯥꯕꯨ ꯊꯥꯡꯗꯨꯅ ꯂꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯁꯀꯨꯟꯗꯔꯥꯕꯥꯗ आर्मी ट्रेनिंग सेंटर की सीनियर ऑफिसर सिंगना महाकपो हराउ तरामना ओई ट्रेनिंग इंस्ट्रक्टर ऑफिसर बीरा पंद्यान उबदा महाकना जॉइन शॉप हाइदुना सैल्यूट तौई ट्रेनिंग इंस्ट्रक्टर अदुनसु मिल्खादा सैल्यूट तौदुना हाइरई ngasi nangna सैल्यूट तौगदबा नते अइखोइना ओइना नंगोंदा सैल्यूट तौगदबने अइखोइगी यूनिट असigi मिपुम खुदिंगमकना सैल्यूट तौगदबने इंडिया पुमना नंगो सैल्यूट तौगदबने असुमना हाइदुना लैरमलिबो ऑफिसर सिंग अदुना मिल्खादा सैल्यूट तौई लैरमलिबो ऑफिसर सिंग अदुगी मरक्ता लमजल चेनबगी लम असिदा अहानबो ओइना महाकबो खुद पाइदुना ताकपी तंबिरखिबा महाकी अहानबो कोस हवलदार गुरुदेवसु लैरमबो उबदा मिल्खाना नुंगसिना येंगजे कोस अदुनसु मिल्खाबो नुंगसिना येंगलगा पिरांग मरिक लोइनबा मिनोक्ता तनिकप खोंचलदा कोस अदुना हाइरे मिल्खा
nang hojikti officer ama haibado oire aduga Milkhana mahaki fanglakliba medal adu mahaki course adugi ngaksamda hukladuna makhong sokna khurumjai Milkhana takpi tambikiba ojabo masak khangba matau ulakpada ngasai makai pi ira selba susena kharamakei khangjinba ngamlamba course adugi metki pi adu arui akham naidana sentharaktuna Milkhabu nungsina konsinbi Milkhana hai Guruji na ibu kupna yengshinbiduna ikut paiduna takpi tambirakpadagi aigi ngasigi thakse yauba ngamjabani Gurudevana su Milkhada asigumba lising na khujing oiduna mai pakpa oyu haina mangol pibirami masigi matungda unit asigi army sing isei saklaga jagoi saduna harau nungaiba phongdoklami masigi matungda Milkha Singh 400 meter race ta world record thugaiduna India gi president mahakpo Padma Shri award khusinnaduna ikai khumnarami masigi matungda India gi prime minister ga India gi athlete sing yauna coach Milkha ga unabagi thorum ama silame prime minister na Milkha da hai aikhoi sinangi damakta chauthok chaningai ni pumnamak sigi matungda hojik amuk lakadori ba Rome Olympics asidasu nang India gi flag asi maning tamna pahengadabani leibak asigi miyoi khudingmakna nangonda thajaba pumu thamlibani phare ado hayo nahakkidamakta aikoina kari tobu pami Milkhana hai panditji lakadoriba Rome Olympics asida karigumba aina mai paklabadi aigi mingda India pumba numit ama suti oina lauthokpiyo Milkha gi wafam asida prime minister adu noktuna soidana lauthokani hairi mahaki secretary aduna Pakistan dagi call ama lai haiduna prime minister adu kauthoki aduga phone adu paiduna wari saraba matung prime minister na mayam da hairi hojik Pakistan gi president El Marshal Ayub Khan call tawraktuna aiga wari sai India amadi Pakistan leibak ani asigi oiba friendship games ama pangthoknanabagi damak aina tawkiba proposal adu Pakistan gi president asu accept tawbirakle leibak ani asi marup mapang ama oina nungsina leiminanabagi damakta hairiba games asi yamna maru oiba amani aikhoigi leibak asigi oina Milkhana lit tawduna chatpa ai pami Pakistan da chatpagi hairakpa sida Milkha maithong adu maksim khiduna wakhal amada tawduna leiki India Pakistan khaidoknarakpada dharma gi oiba kangluk maselge nungainadab amada Pakistan gi khungang aduda Milkhana yamna angang oringai matamda mahaki mapa adu minung silaitana hatpiki maramasinane mahakna Pakistan da sanaba chatpagi palakpada ungduna leiribase thokraba thodok aduna maram oiraga tasengna hairabada mahak Pakistan da sanaba adu chatpa pamlamde asumna coach Havaldar Gurudevana prime minister adugi secretary da wari lina train tongduna lakpana hojik Chandigarh railway station yaure Chandigarh yaurabada hojik amuk Milkha gi yumda makhoi ahum thunglare cha kap amamam thakminaduna ngaihat phaminai Milkha gi leiriba mawong aduda Pakistan chatpagi maram yamna kuppa maroldi hogdoklamdre prime minister na personal oina amuktang unaba pami haibo wafamasi Milkha da hairamlaba matung Tinthadana yamna thuna Milkha prime minister gi manakta chatuna unaduna wari sai Milkhana hai sir ai Pakistan da chatuna games si yawba ai ngamjaroi sir ai gi imung manung gi miyoi sing mafam aduda thawai mangkibani prime minister na hairi Milkha nahaksi lanmi amani hojikte nangi nareiba ki damakta nangse tangai fadaba ama oire nangna nangi nareiba asigi damak lanthengnadrabadi kanana lanthengnabi asumna hairakpada wakal khara khantaraktuna maraiba ki damak India gi damak khanduna India amadi Pakistan laibak ani gi oiba friendship games asi saruk yananabagi damak Pakistan gi khongchat adu chatki khongchat asida prime minister gi secretary amadi Milkha gi army gi coach Havaldar Gurudeva amadi Indian team gi coach Ranbir Singh loina duna chatli hojik makhoi Pakistan da thunglare mafam asida thunglarabada laibak asigi masing yamlaba miyoi singna makhoibu taramna oi nongthakta su plane paiduna India gi Milkha Singh amadi Pakistan gi Abdul Khalik makhoi ani games asida akanba lamba thengnagadori haiba anamba che asina Pakistan sinba thungna chaithoklammi games asi haunanabagi pungja adu yawraklabada Milkha gi mache amadi kairo laikai gi mi sing punsinduna games aduge live commentary radio da tharakpa adu mic da makhol hauna thadoktuna tananaba ngainari prime minister so mahaki office ta radio ta aduna lei
aduga milkha gi unit ki army sing adusu milkha gi games asige radio live asi tari masing yamlaba plane paiduna nongthaktage ningthi jarba masu kaya sai thoklaba matung games asi hawdokna na bagidamak Pakistan gi president General Ayub Khan hawjik fil asida changlai aduga athlete sing asiga khut sokna duna mathang sakhang maikhang ne Abdul Khalik ki mapa yorakpada president aduna hai aikhoi gi leibak Pakistan gi mipum khudingmakna nangonda thajaba pumba thame all the best asumna hairam laga president adu field gi thokraba matung hawjik lamjal asilam thana na bagidamak running track sing aduda athlete sing adu magi running position da same saduna leine chenabagi ayaba hek pirakpa gan ase hek mathakta kapkhatpaga athlete sing adu leijabi pangal puthoktuna chenai race asigi second khara hawjin khraba fawgada Pakistan gi athlete Abdul Khalik na pumnamaki mangjul thana chele angam athok singdagi hawduna Pakistan gi mipum khudingmak aubu khuba khuduna harauna race asi miding tari maramdi mangjul thana cheliba Pakistan gi athlete Abdul Khalik na makok oirani haiba achet bathajaba asinani radio live ta commentary asi tariba milkha gi masi amadi India gi miyam pukning wana maithong maksin ki milkha gi unit ki army sing adusu oiriba film asi tabada awabana kham thenglame asumna India gi miyamna pukning wana duna leiringai Pakistan gi miyamna nungaibagi pandom lomlingai mikupsida khanghaudana milkha gi haisinglaba yanglaba khonjalna Abdul Khalik tagi sukhena pumnamaki mangjol thana chenkhalakhi race asigi panthungpam thori tinglaba mafam asi phawbadi milkha gi mang thana chenanaba athlete amatasu thoglakpa ngamdre Pakistan gi maming leiraba faurba athlete Abdul Khalik phawba mikop asidadi chanafam khangandana India amadi Pakistan laibak ani gi oiba friendship games asida milkha na pumnamaki makok oiduna masu ohumgi ningthi jaraba India gi firal asibo amuk hana maning tamna pahenke milkha gi coach Gurudeva coach Ranbir Singh milkha gi masi amadi masing yamlaba India gi miyam pumba nungaibagi pandom longki India gi Prime Minister su pawasi hek tabaga harauba nungaibana pumthan thanki milkha na pamjaba mahaki mingda India pumba numit ama suti ohenba pami haina Prime Minister da haikiba matung ina khudaksida Prime Minister na miyamda lauthorei Pakistan da sanariba games asida milkha singna pumnamaki makok oiduna mai pakpagi celebration taunanabagi damak mahak pusu ikai khumnabu utpu oina numit asida India pumbada numit ama suti thagani India pumbada harauba nungaibagi khonjalna pumnin ninki asumna malemgi maming leiraba faurba leibak kayagi mamangda aikhoigi leibak India bo awangba thakta chingkhatuna masak takhiba kauba ngamlaroidaba sanaroi singi manungda ama oiriba milkha singi punsi warida yumpham oiraga puthokpa film asi matang asida loisinki adongi thabak thoram ama hektada kek ki mathau tarakpada adongi sel tinghanduna matam mang kek leiba chanarobagi hojikti madugi mathau tadre sanalingjen bakery na yamna ahongba mamalda kek discount chawna pijari heavy discount asigi mathakta hena nungairibadi bakery asina customer singi thongjin fawba delivery charge amata lodana free the delivery tawjari adongi apamba kek ki design ama hektada apamba flavor adu order toksin biraktuna adongi nungai yaifabagi thabak thorum singatu mapung phanbada bakery asina achouba thogdang lojagi yamna ahongba mamalda adongi pamjaba kek adu housingmak pijariba number asida order toksin biro adongi matam sukmang mangandana bakery asina adongi thongjin fawba delivery charge amata lodana free da delivery tawjarkani sanalingjen bakery Hayel Imphal West District near Ikopning Thomarunong Sabalaibung mobile number 8413987885 natraga 8731810461